Good afternoon, mayambu amka na khurumjari ngasigi topic ase yam interesting oigani. Topic ase gi maming di role of patient attendant in hospital. mayamna thengnare adudi imung manungda natragana khangna chanaba ama anaba yarakpu matamda karigumba hospitalize tawragadi mahakpu yengsinbinaba mahakpu senabinaba yumdagi family members ama natragana akogi friend members akogi magi luna tinaba imanaba natraga imanabi amana mahakpu hospital la senabagi thabuk adu tawi adugumba hariba mi adubuni aina patient attendant haina refer tawjaribasi attendant asigi role si yamna chawkhre ek nongalakpadagi magi mamai tabiba maya thimbiba aduga chanaba sinbiba adidi mapan ipan thoningba doctor lakpada hairamba adu khangjinba adigi matungina hidak langthak leiba magi thabok yamna chawkhre thabok yam yamkhre adubu thabok mayam sing asigi marakta khoigi yamna laibadi malaga yamna luba lailu ama leiri adu lailu adu karino haina explain tawnabagi damakta aigi presentation da utsariba picture ahum asini picture ahum adudi ahanbada khoigi normal hospital bed am leire aduga trolley bed am leire aduga wheelchair am leire akogi mathausi yamna yamkhre hariba pot ahum asigi yamna sumaru oi aduga makhoi sing asi karam haina sizinagani haibasi khangma daka tai maram aduna video asi semjabani natragadi maram marakta attendant oina chaluraga yamna matha saba gi wari lei aduna adugumbadudagi khara makhaidi khoi hana khangjilagadi adu ngakthukpa ngamgani haibagi asadani video asi semjaribasi mayam makha taminasi for example akogi operation theater dagi patient adu operation tawba loiraba matungda trolley bed ta hapaga putholakani mahakse trolley bed mathakda hapaga illaga akogi ward phawa purakani ward yauraba matungda trolley bed tagi akogi normal bed asida patient adu haugattabida bed tagi bed amada transfer tawbagi mathau tai hairiba process asi akogi train tawraba medical attendant nurse sing atoppa leiriba hospital gi staff sing adi haigani adubu attendant ama oinadi mateng pangningagasu training adu leitabανina aduga aduda changi makhoi slide board na chingmadu akoida leitabανina akoina tawba da tawphom thokte aduga khudong thininga si oi aduna sigumba matangda khoigi bed amadagi bed amada patient amabu transfer tawbagi daka taba hek laagadi akoigi aduda oina makhoi staff tu oina tana biraga hairiba akoigi transfer gi thabak asi tawhanbiyu adu natragana karigumba matamda akoigi bed tagi wheelchair da transfer tawba natragana wheelchair dagi aduga akoigi bed da transfer tawba matamdasu hairiba makhoi hospital duda thabak tawdun leiriba medical attendant sing duda oina request tawraga makhoida oina tawhanbiyu akoigi hospital na leiriba bed sing asi akoigi nemhanba yai chephanba yai aduna mahaki patient duna daka tariba mahako kidang nungaijanaba tumbada hippada kidang nungaijanaba magi daka tabadu loina akoigi attendant singa tanaraga khudongchaba adu lawba yai aduga khwaidagi aina maru oina video sida haijaningi akoigi bed natraga wheelchair dagi patient amabu lenghandabida transfer tawba marak marakta daka tarakani magi operation du kayamu lubano haibadugi matungina adukanda attendant ama oijaragasu aikoina khangdabanina isana tawbagi mahutta hairiba mafamduda leiriba medical attendant duda koida paw adu piraga makoina oina tawhanbiyu natragadi laibok thiba numita asoiba thokpa yai aduna sigumba lagi kalhausi haibasini matang sida ngasigi video asi losinjarage mayam enjoy toromgani and khalli thank you bye